ꯃꯥꯅ ꯍꯣꯠꯅꯔ ꯃꯇꯨꯡꯁꯤꯗ ꯃꯥꯁꯦ ꯅꯨꯄꯤ ꯑꯍꯦꯟꯕ ꯄꯥꯝꯃ ꯆꯠꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯩꯉꯣꯟꯗ ꯃꯥꯅ ꯄꯩꯁꯥ ꯄꯤꯔꯛꯄꯩ ꯃꯔꯝ सीधे ले रहे पोस्ट सीधे ले रहे तुझे नहीं है वो तो कटाओ ना भाई साहब यार ठीक है यार यार ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤꯁꯤꯅꯤ ꯇꯧꯗꯣꯏꯁꯦ ꯂꯣꯀꯦꯜ ꯆꯤꯀꯟꯁꯤꯗ ꯑꯣꯏꯅ ꯅꯩꯔꯒꯦ लोरमदाई के कोंगोन मिलाओ भी दुनी पुतरा ꯃꯌꯥꯝ ꯑꯩꯈꯣꯏ ꯉꯁꯤꯗꯤ ꯑꯃꯨꯛ ꯌꯥꯝ ꯀꯨꯏꯔꯕꯩ ꯇꯨꯡꯗ ꯚꯤꯗꯤꯑꯣꯁꯤ ꯑꯃꯨꯛ ꯂꯥꯛꯑꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯉꯁꯤꯒꯤ ꯄꯣꯠꯁꯤꯗꯤ ꯉꯁꯥꯏ ꯑꯩꯅ ꯑꯩꯈꯣꯏ ꯂꯣꯀꯦꯜ ꯆꯤꯀꯟꯗꯨꯅꯤ ꯍꯥꯏꯇꯥꯔꯦ ꯂꯣꯀꯦꯜ ꯆꯤꯀꯟ ꯑꯣꯏꯗꯣꯏꯔꯥ ꯀꯣꯏꯂꯔ ꯑꯣꯏꯗꯣꯏꯔꯥ ꯑꯃ ꯇꯧꯗꯣꯏꯔꯥ ꯈꯪꯗ꯭ꯔꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯁꯤ ꯆꯥꯔꯤꯁꯦ ꯃꯌꯥꯝ ꯌꯥꯝ ꯂꯩꯗꯅ ꯆꯥꯔꯨꯕ ꯅꯠꯇꯦꯀꯣ ꯉꯁꯤꯒꯤ ꯁꯤ ꯆꯥꯕꯒꯤ ꯋꯥꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯍꯥꯏꯇꯥꯔꯦ ꯑꯩ ꯏꯅꯥꯎ ꯑꯃꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄ ꯚꯤꯗꯤꯑꯣꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯩ ꯉꯁꯥꯏꯗꯤ ꯎꯠꯇꯕꯅꯦꯕꯀꯣ पीछा ताहो जाला ꯄꯩꯁꯥ ꯂꯧꯊꯣꯛꯂꯛꯑꯕꯅꯦꯕ ꯑꯩꯈꯣꯏ ꯏꯆꯥꯅꯨꯄꯥꯁꯤꯁꯨ ꯈꯪꯗꯕꯅꯦꯕ ꯑꯩꯅ ꯃꯉꯣꯟꯗ ꯁꯔꯄ꯭ꯔꯥꯏꯖ ꯇꯧꯒꯦꯅ ꯇꯧꯕꯅꯦꯕ ꯁꯤꯒꯤ ꯄꯣꯠꯁꯤꯅꯦꯕꯀꯣ ꯁꯤ ꯂꯨꯄꯥ 10,000 ꯃꯥꯅ ꯊꯥꯔꯛꯏꯅꯦꯕ ꯏꯅꯥꯎꯁꯦ ꯃꯥꯅ ꯃꯃꯤꯡꯗꯤ ꯄꯟꯕꯤꯒꯅꯨꯅ ꯍꯥꯏꯔꯛꯑꯦꯕꯀꯣ ꯑꯗꯣ ꯃꯥꯅ ꯃꯥꯒꯤ ꯋꯥꯔꯤꯁꯦ ꯉꯥꯏꯍꯥꯛꯇꯪ ꯑꯩ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯒꯦ ꯌꯥꯝ ꯅꯨꯡꯁꯤꯕ ꯀꯩꯅꯣꯅꯦꯕ ꯑꯗꯣ ꯆꯦꯂꯦꯟꯖꯁꯤꯗ ꯉꯝꯕ ꯃꯤꯗꯣ ꯃꯥ ꯍꯥꯏꯁꯦ ꯌꯥꯝꯕ ꯁꯤ ꯄꯤꯔꯛꯏ ꯃꯥꯅ ꯄꯤꯔꯛꯄꯗꯨꯒꯤ ꯃꯔꯝꯗꯨꯗ ꯑꯩ ꯍꯥꯏꯔꯛꯀꯦꯕ ꯉꯁꯤ ꯋꯥꯔꯤꯁꯦ ꯂꯣꯏꯕ ꯑꯗꯨꯝ ꯃꯇꯦꯡ ꯇꯥꯕꯤꯌꯨ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯅꯣꯛꯁꯨ ꯅꯣꯛꯅꯤꯡꯕ ꯏꯃꯣꯁꯅꯦꯜꯁꯨ ꯑꯣꯏꯕ ꯁꯦꯠꯁꯨ ꯑꯣꯏꯕ ꯑꯦꯚ꯭ꯔꯤꯊꯤꯡ ꯏꯁ ꯁꯤꯗ ꯂꯣꯏ ꯌꯥꯎꯔꯦ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯂꯤꯔꯛꯏ ꯋꯥꯔꯤꯁꯦ ꯑꯗꯨꯝ ꯂꯤꯖꯔꯒꯦ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯄꯣꯠꯁꯤꯅꯤꯀꯣ ꯁꯤ ꯑꯗꯨꯝ ꯄꯩꯁꯥꯁꯤ ꯑꯗꯨꯝ ꯊꯝꯃꯗ꯭ꯔꯥ ꯂꯥꯏꯔꯦꯝꯕꯤ ꯆꯥꯕꯗꯤ ꯀꯩꯝ ꯀꯥꯏꯗꯦꯀꯣ ꯉꯥꯛꯇꯪ ꯊꯝꯕ ꯌꯥꯗ꯭ꯔꯥ 10,000ꯅꯤꯀꯣ ꯑꯗꯨꯝ ꯃꯌꯥꯝ ꯊꯥꯗꯕꯤꯔꯣ ꯑꯗꯨꯝ 10,000 ꯑꯩ ꯀꯥꯏꯊꯣꯛꯇ ꯉꯥꯏꯅꯦꯕ ꯑꯗꯨꯗꯨꯒ ꯋꯥꯔꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯏꯆꯥ ꯅꯪꯁꯨ ꯈꯪꯍꯧꯔꯕ ꯈꯪꯕ꯭ꯔꯥ ꯍꯧꯖꯤꯛꯀꯤ ꯏꯅꯥꯎꯁꯦ ꯃꯃꯤꯡꯗꯤ ꯄꯜꯂꯔꯣꯏꯒꯦ ꯃꯍꯥꯛꯁꯤꯒ ꯃꯥꯒ ꯈꯪꯅꯔꯝꯕ ꯅꯨꯄꯤ ꯑꯃ ꯂꯩꯕꯖꯥꯠꯅꯦꯕ ꯃꯥꯒꯤ ꯈꯪꯅꯔꯝꯕ ꯅꯨꯄꯤ ꯃꯥꯅ ꯅꯨꯄꯤ ꯀꯩꯒꯤ ꯃꯃꯤꯡ ꯌꯥꯝ ꯄꯟꯕꯤꯔꯛꯀꯅꯨ ꯍꯥꯏꯀꯣ ꯃꯥꯒꯤꯁꯨ ꯅꯨꯄꯤꯗꯨꯗꯤ ꯄ꯭ꯔꯥꯏꯚꯦꯁꯤ ꯃꯥꯒꯤ ꯀꯥꯏꯅꯁꯨ ꯇꯧꯖꯅꯤꯡꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯅ ꯃꯥꯒꯤ ꯋꯥꯔꯤꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯑꯩꯉꯣꯟꯗ ꯃꯥꯅ ꯄꯩꯁꯥ ꯄꯤꯔꯛꯄꯩ ꯃꯔꯝ ꯑꯩꯉꯣꯟꯗ ꯃꯥꯅ ꯄꯩꯁꯥ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯏꯁꯦ ꯍꯥꯏꯇꯥꯔꯦ ꯚꯤꯗꯤꯑꯣ ꯅꯝꯕꯤꯔꯛꯑꯣ ꯏꯌꯥꯝꯕ ꯀꯃꯥꯏꯅ ꯇꯧꯔꯦ ꯈꯣꯠꯂꯦ ꯍꯥꯟꯅ ꯄꯥꯎ ꯐꯥꯎꯔꯛꯑ ꯃꯇꯨꯡꯗꯅꯦꯕ ꯃꯥꯅ ꯑꯩꯉꯣꯟꯗ ꯍꯥꯟꯅ ꯐꯣꯟ ꯇꯧꯔꯛꯑꯦꯕ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗꯩ ꯅꯝꯕꯔ ꯂꯧꯊꯣꯛꯑꯒ ꯑꯗꯨꯗꯨꯒ ꯏꯌꯥꯝꯕ ꯀꯃꯥꯏꯅ ꯇꯧꯔꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯛꯇꯣꯏꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯣꯠꯄꯅꯣ ꯏꯌꯥꯝꯕ ꯚꯤꯗꯤꯑꯣ ꯌꯦꯡꯉꯒ ꯄꯣꯊꯥꯖꯕꯅꯣ ꯈꯣꯠꯄꯅꯣ ꯍꯥꯏ ꯑꯗꯨꯃꯥꯏꯅ ꯋꯥꯔꯤ ꯁꯥꯔꯛꯄꯗꯒꯤ ꯑꯩꯅ ꯃꯥꯅ ꯏꯌꯥꯝꯕ ꯃꯊꯪꯒꯤ ꯆꯦꯂꯦꯟꯖꯇ ꯑꯩꯒꯤ ꯆꯦꯂꯦꯟꯖꯀꯤ ꯑꯉꯝꯕꯗꯨꯗ ꯑꯩ ꯄ꯭ꯔꯥꯏꯖ ꯑꯝꯇꯪ ꯊꯝꯖꯒꯦ 10,000ꯁꯦ ꯍꯥꯏꯔꯒ ꯑꯗꯨꯃꯥꯏꯅ ꯊꯝꯃꯛꯄꯅꯦꯕ ꯑꯗ ꯃꯥꯅ ꯋꯥꯔꯤꯁꯦ ꯂꯤꯔꯛꯄꯅꯦꯕꯀꯣ ꯃꯥꯒꯤ ꯁꯤꯒꯤ ꯋꯥꯔꯤꯁꯨ ꯈꯤꯇꯪ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯚꯤꯗꯤꯑꯣꯁꯤꯗ ꯍꯥꯏꯕ ꯍꯥꯏꯇꯥꯔꯦ ꯃꯃꯤꯡ ꯀꯩ ꯑꯃ ꯄꯟꯕꯤꯒꯅꯨ ꯍꯥꯏꯕ ꯍꯥꯏꯇꯥꯔꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯃꯥꯒ ꯈꯪꯅꯕ ꯅꯨꯄꯤ ꯑꯃ ꯍꯥꯏꯇꯥꯔꯦ ꯃꯥꯒ ꯈꯪꯅꯔꯝꯕ ꯅꯨꯄꯤ ꯍꯧꯖꯤꯛꯄꯨꯗꯤ ꯃꯥ ꯂꯥꯞꯅꯈ꯭ꯔꯕꯖꯥꯠꯅꯦꯕꯀꯣ ꯅꯨꯄꯤꯗꯨꯅ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯔꯝꯃꯒ ꯍꯥꯏꯗꯤ ꯍꯨꯟꯗꯣꯛꯄꯤꯔꯝꯕ ꯍꯥꯏꯇꯥꯔꯦ ꯄꯣꯠꯁꯦ ꯑꯗꯣ ꯋꯥꯔꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯀꯃꯥꯏꯅ ꯇꯧꯋꯦ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯅꯨꯄꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯉꯣꯟꯗꯒꯤ ꯑꯗꯨꯝ ꯀꯣꯏꯅꯔꯤꯉꯩ ꯃꯇꯝꯁꯦ ꯃꯥ ꯅꯨꯄꯤꯗꯨꯒꯤꯗꯃꯛꯇ ꯃꯥꯅ ꯂꯣꯏꯅ ꯍꯣꯠꯅꯔꯕ ꯍꯥꯏꯇꯥꯔꯦ ꯑꯌꯥꯝꯕ ꯂꯣꯏ ꯍꯣꯠꯅꯔꯕ ꯑꯍꯦꯟꯕ ꯅꯨꯄꯥ ꯑꯃ ꯂꯥꯛꯑꯒ ꯍꯧꯖꯤꯛꯀꯤ ꯏꯅꯥꯎꯁꯤꯗꯤ ꯁꯨꯝ ꯊꯕꯛ ꯏꯪꯈꯥꯡ ꯈꯔ ꯑꯗꯨꯝ ꯇꯧꯔꯒ ꯑꯗꯨꯝ ꯄ꯭ꯔꯥꯏꯚꯦꯠ ꯊꯕꯛ ꯇꯧꯔꯒ ꯁꯨꯝ ꯇꯧꯔ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯅꯨꯄꯤꯁꯤꯅ ꯈꯤꯇꯪ ꯀꯩꯅꯣ ꯑꯣꯏꯕꯖꯥꯠꯅꯦꯕ ꯃꯥꯅ ꯑꯗꯨꯝ ꯍꯥꯏꯌꯦꯕ ꯋꯥꯔꯤ ꯍꯥꯏꯔꯛꯄꯗ ꯑꯗ ꯃꯥ ꯍꯥꯏꯁꯦ ꯁꯤꯒꯅꯦꯜ ꯑꯃꯈꯛꯇꯪ ꯄꯤꯕꯤꯔꯝꯃꯨ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯒ ꯃꯌꯥꯝꯅꯁꯨ ꯈꯪꯒꯗꯕ ꯁꯤꯅꯦꯕ ꯅꯨꯄꯤꯗꯨꯁꯨ ꯈꯤꯇꯪ ꯌꯧꯅꯕ ꯁꯤꯅꯦꯕ ꯅꯨꯄꯤꯗꯨ ꯈꯛꯇꯪꯅ ꯈꯪꯕ ꯋꯥꯍꯩ ꯑꯃꯈꯛꯇꯪ ꯚꯤꯗꯤꯑꯣꯁꯦ ꯍꯥꯏꯔꯝꯃꯣ ꯁꯤꯅꯦꯕ ꯑꯗꯨ ꯈꯛꯇꯪꯒꯤꯅꯦ ꯃꯥꯅ ꯉꯁꯤꯒꯤ ꯆꯦꯂꯦꯟꯖꯀꯤ ꯀꯩꯅꯣꯒꯤ ꯄ꯭ꯔꯥꯏꯖ ꯊꯝꯃꯛꯏꯁꯦ ꯍꯥꯏꯇꯥꯔꯦ ꯋꯥꯍꯩꯁꯦ ꯀꯩꯅꯣ ꯋꯥꯍꯩꯁꯦ ꯃꯥ ꯍꯥꯏꯁꯦ ꯅꯨꯄꯤꯁꯦ ꯃꯃꯤꯡ ꯀꯩꯒꯨꯝ ꯄꯟꯕꯤꯔꯨꯅꯨ ꯄ꯭ꯔꯥꯏꯚꯦꯁꯤꯅꯤ ꯑꯃꯅꯤ ꯑꯗꯨꯅꯤ ꯍꯧꯖꯤꯛꯇꯤ ꯅꯨꯄꯤꯁꯦ ꯑꯇꯣꯞꯄ ꯅꯨꯄꯥꯗꯨꯒ ꯏꯟꯁꯇꯥꯗ ꯀꯔꯤꯗ ꯆꯣꯡꯗꯅ ꯐꯟꯗꯅ ꯏꯟꯁꯇꯥꯗ ꯔꯤꯜꯁ ꯃꯌꯥꯝ ꯅꯝꯃ ꯂꯩꯔꯦ ꯑꯗꯣ ꯃꯥꯁꯦ ꯃꯊꯃꯣꯏ ꯆꯥꯛꯄꯖꯥꯠꯅꯦꯕ ꯑꯗ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯨ ꯃꯕꯥꯅꯤ ꯌꯦꯡꯃꯤꯟꯅꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯋꯥꯔꯤꯗꯅꯦꯕ ꯃꯥꯅ ꯑꯩꯉꯣꯟꯗ ꯄ꯭ꯔꯥꯏꯖ ꯊꯝꯃꯛꯏꯁꯦ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯃꯥ ꯍꯥꯏꯁꯦ ꯋꯥꯔꯤꯁꯦ ꯃꯌꯥꯝ ꯁꯤ ꯋꯥꯍꯩꯁꯦ ꯈꯤꯇꯪ ꯁꯤ ꯍꯥꯏꯌꯨ ꯁꯤ ꯅꯨꯄꯤꯗꯨ ꯑꯗꯨꯝ ꯈꯪꯅꯤ ꯁꯤꯅꯤ ꯃꯥ ꯍꯥꯏꯁꯦ ꯑꯗꯨ ꯅꯨꯄꯤꯗꯨ ꯌꯧꯅꯕ ꯃꯌꯥꯝꯗꯣ ꯁꯤꯌꯔ ꯇꯧꯕꯤꯌꯨꯀꯣ ꯑꯩ ꯋꯥꯍꯩꯁꯦ ꯁꯨꯃꯥꯏꯅ ꯀꯃꯥꯏꯅ ꯍꯥꯏꯔꯝꯃꯤ ꯀꯃꯥꯏꯅ ꯍꯥꯏꯌꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯥ ꯍꯥꯏꯁꯦ ꯁꯦꯔꯥꯝ ꯕ꯭ꯔꯗꯔꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯃꯤꯟꯅꯕ ꯃꯇꯝꯗ ꯑꯩꯅ ꯁ꯭ꯇꯥꯔꯠ ꯑꯅ ꯂꯥꯎꯕꯗꯣ ꯑꯩꯅ ꯍꯦꯛ ꯁ꯭ꯇꯥꯔꯠ ꯂꯥꯎꯕꯗꯣ ꯑꯗꯨ ꯂꯥꯎꯕ ꯃꯇꯝꯗꯨꯗ ꯃꯥꯅ ꯁ꯭ꯇꯥꯔꯠ ꯑꯅ ꯂꯥꯎꯔꯒ ꯅꯨꯄꯥꯁꯤꯅ ꯂꯥꯎꯕ ꯀꯥꯟꯁꯤꯗ ꯅꯨꯄꯤꯁꯤꯅ ꯃꯅꯥꯇꯣꯟꯗ ꯁꯤꯛꯈꯤꯕꯒꯤ ꯋꯥꯔꯤꯅꯤꯗꯀꯣ ꯑꯗ ꯃꯅꯥꯇꯣꯟꯗ ꯁꯦꯔꯥꯝ ꯕ꯭ꯔꯗꯔ ꯌꯦꯡꯃꯤꯟꯅꯔꯒ ꯁꯦꯔꯥꯝ ꯕ꯭ꯔꯗꯔꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯃꯤꯟꯅꯔꯒ ꯃꯅꯥꯇꯣꯟꯗ ꯁꯤꯛꯈꯤꯕꯗꯣ ꯑꯗꯨ ꯈꯛꯇꯪ ꯕ꯭ꯔꯗꯔꯒꯤ ꯚꯤꯗꯤꯑꯣꯁꯤ ꯄꯟꯕꯤꯔꯛꯎ ꯁꯤꯅꯦꯕ ꯍꯥꯏꯁꯦ ꯑꯃ ꯃꯤ ꯑꯃꯗꯒꯤ ꯂꯣꯏꯅ ꯄ꯭ꯔꯥꯏꯚꯦꯁꯤ ꯑꯝꯇ ꯀꯥꯏꯍꯟꯅꯤꯡꯗꯦ ꯑꯗꯨ ꯃꯥꯒꯤ ꯅꯤꯡꯉꯝꯗꯕ ꯃꯥꯒꯤ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕꯗꯣ ꯑꯗꯨꯗꯨꯒꯤ ꯃꯥꯅ ꯁꯨꯝ ꯄ꯭ꯔꯥꯏꯖꯁꯦ ꯊꯝꯃꯛꯄꯅꯦ ꯍꯥꯏꯗꯤ ꯏꯅꯥꯎꯁꯤꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯨ ꯌꯦꯡꯕꯤꯕ ꯑꯗꯣ ꯃꯥꯒꯤ ꯍꯧꯖꯤꯛꯀꯤ ꯁꯥꯏ ꯑꯦꯛꯁꯁꯤꯁꯨ ꯌꯦꯡꯃꯤꯟꯅꯔꯝꯕ ꯍꯥꯏꯇꯥꯔꯦ ꯋꯥꯔꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤꯕ ꯋꯥꯔꯤꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯦꯛꯁꯇꯨꯗꯤ ꯍꯧꯖꯤꯛ ꯆꯣꯡ ꯐꯟꯗꯅ ꯇꯧ ꯂꯩꯔꯦ ꯍꯥꯏꯔꯦ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯆꯣꯡ ꯐꯟ ꯆꯥꯔꯁꯦ ꯋꯥꯔꯝꯕꯅꯤꯗꯣ ꯋꯥꯔꯤꯗꯤ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯣ ꯀꯃꯦꯟꯇ ꯑꯗꯨꯝ ꯍꯥꯏꯕꯤꯔꯝꯃꯣ ꯑꯗꯣ ꯑꯗꯣ ꯁꯤꯒꯨꯝꯕ ꯅꯣꯛꯅꯤꯡꯕ ꯅꯨꯡꯉꯥꯏꯕ ꯑꯦꯛꯁꯥꯏꯇꯤꯡ ꯑꯣꯏꯕ ꯏꯟꯇꯔꯇꯦꯟꯃꯦꯟ ꯑꯣꯏꯕ ꯋꯥꯔꯤ ꯁꯤꯌꯔ ꯇꯧꯅꯤꯡꯕ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯃꯌꯥꯝ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏꯇꯥꯔꯦ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯗꯥꯏꯔꯦꯛ ꯑꯗꯨꯝ ꯗꯤ ꯑꯦꯝ ꯇꯧꯕꯤꯔꯛꯑꯣ ꯍꯥꯏꯇꯥꯔꯦ ꯑꯩ ꯃꯌꯥꯝꯒꯤꯗꯃꯛꯇ ꯁꯤꯒꯨꯝꯕꯒꯤꯗꯤ ꯑꯩꯗꯤ ꯒꯨꯔꯨꯅꯤ ꯍꯥꯏꯇꯥꯔꯦ ꯏꯁꯥ ꯅꯨꯄꯤ ꯊꯤꯖꯤꯟꯗ꯭ꯔꯁꯨ ꯑꯗꯨ ꯌꯥꯔꯒꯁꯦ ꯁꯣ ꯑꯥꯔ ꯌꯨ ꯔꯦꯗꯤ ꯁꯤꯅꯤ ꯂꯨꯄꯥ 10,000ꯅꯤ ꯅꯪ ꯀꯩꯝ ꯑꯦꯛꯁꯥꯏꯇꯤꯡ ꯑꯣꯏꯗ꯭ꯔꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ 10,000ꯁꯤꯗꯤ ꯉꯥꯡꯉꯩ ꯐꯪꯏ ꯋꯥꯔꯤꯗꯣ ꯇꯥ ꯂꯣꯏꯔꯒ ꯃꯇꯨꯡꯗ ꯋꯥꯡꯉꯦ ꯇꯧꯅꯤꯗ ꯑꯗꯨ 10,000ꯗꯤ ꯅꯪ ꯐꯪꯗꯣꯏꯁꯤ ꯅꯪ ꯉꯝꯃꯕ ꯈꯤꯇꯪ ꯃꯑꯣꯡ ꯇꯥꯅ ꯇꯧꯕꯤꯔꯣ ꯍꯥꯏꯅꯤ ꯃꯥꯅ ꯍꯥꯏꯁꯦꯀꯣ ꯆꯝꯄ꯭ꯔꯥ ꯌꯥꯎꯔꯦ ꯊꯦꯡꯛ ꯌꯨ ꯑꯗꯨ ꯏꯅꯥꯎ ꯃꯃꯤꯡꯗꯤ ꯑꯩ ꯄꯟꯗ꯭ꯔꯦ ꯃꯥꯅ ꯄꯜꯂꯛꯑꯅꯨ ꯍꯥꯏꯕꯒꯤ ꯈꯤꯇꯪ ꯄ꯭ꯔꯥꯏꯚꯦꯁꯤꯒꯤꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯒꯤ ꯁꯤꯒꯤ ꯁꯣꯏꯕꯨꯝ ꯏꯔꯣꯝꯕ ꯑꯃ ꯂꯩꯔꯦ ꯂꯣꯀꯦꯜ ꯆꯤꯀꯟ ꯌꯥꯔꯦꯀꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯅꯨꯡꯉꯥꯏꯕꯅꯤ ꯈꯜꯂꯦ ꯑꯩꯉꯣꯟꯗꯗꯤ ꯌꯥꯝꯅ ꯑꯩꯅ ꯂꯤꯕ ꯍꯩꯇꯕꯩꯔꯗꯤ ꯈꯪꯗꯦ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯑꯣꯏꯗꯣꯏꯅꯤ ꯁꯣ ꯑꯥꯔ ꯌꯨ ꯔꯦꯗꯤ ꯌꯦꯁ ꯁꯔ
이심 냉물이 그냥 탁기. 뭉개는 와이트. ไปชาเจ๊ 막아 다 뭐야? ไอ้ ยังไปอะไรกันเอ๊ะ ยังไปอะไรกันเรา 드디어 돼. 아이나. พังตรงเลย 쇼 อาริ 아리라니. นี่กูให้เราเดดิเลียมท่าดีอย่าเขาสิ 쇼 3 2 1. 스타트! 나도 온다 지키비. 나도 온다 직반. 하고다. Masih disingkaran ya? อันนี้มันนั่นแต่บี Ambil ambil dari sini. Mày chơi yên kìa, giờ mà không gặp cái lại. Một sáng. Đó. Thì nó chỉ tới đi tham biêu hay gì? Ta thấy bị tham chứ. Ai cái chuyện tụi ai hay rồi. Cái ở đây nó kiểu xấu của mà tung bạo. Làm cho nó lồng thuộc khi bây giờ. Sự sinh cảm thật sự đấy này. Sao cảm thấy ra? Này bảo. Cứ chăm tôi hay sao? Nó không ra được quá. Nó lúc bắn đi. Bisa ya, bisa saja kau tahu ya. Yang cái cái ngày mình mà chẳng, những ngày cái
자, 자, 우리. 힘 따라서 내는 겁니까? 이사제만 ꯊꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯦ. 그 ꯂꯨꯄꯥ 1,000 ꯈꯥꯏꯕꯤꯗ꯭ꯔꯗꯤ ꯌꯥꯔꯣꯏ ꯃꯥꯏ ꯄꯣꯠꯁꯦ. ꯌꯥꯗ꯭ꯔꯥ? ꯌꯥꯔꯣꯏꯗ. ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯁ꯭ꯋꯥꯏ ꯂꯣꯏꯔꯦ. ꯑꯗꯣ ꯏꯅꯥꯎ ꯏꯆꯥꯒꯤꯗꯨ ꯃꯉꯥ ꯅꯥꯅꯤ. ꯑꯩ 5ꯗꯤ ꯌꯥꯝꯃꯟꯈ꯭ꯔꯦ. ꯂꯤꯁꯤꯡ 2ꯒꯨꯝꯕ ꯄꯤꯔꯅꯤ ꯍꯥꯏꯇꯥꯔꯦ. ꯑꯗꯣ ꯏꯅꯥꯎꯅ ꯃꯇꯦꯡ ꯄꯥꯡꯕꯤꯕꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ. ꯑꯗꯣ ꯏꯅꯥꯎꯒꯤ ꯑꯋꯥꯕꯗꯨꯁꯨ ꯀꯣꯛꯄ ꯑꯣꯏꯔꯁꯅꯨ, ꯃꯍꯥꯛꯇꯨꯁꯨ ꯀꯥꯎꯕ ꯑꯣꯏꯔꯁꯅꯨ. ꯑꯗꯨꯒ ꯃꯌꯥꯝꯅꯁꯨ ꯚꯤꯗꯤꯑꯣꯁꯦ ꯁꯤꯌꯥꯝ ꯕ꯭ꯔꯗꯔꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯉꯒ ꯃꯅꯥꯇꯣꯟ ꯁꯤꯛꯈꯤꯕ ꯅꯨꯄꯤꯗꯣ ꯌꯧꯅꯕꯒꯤꯗꯃꯛꯇ ꯃꯌꯥꯝꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯨ, ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯁꯟꯕꯤꯔꯝꯃꯨ, ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯨ, ꯃꯊꯪ ꯀꯩ ꯇꯧꯅꯤꯡꯉꯦ ꯍꯥꯏꯕꯗꯨꯗꯣ. ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯗꯤ ꯀꯥꯏꯅꯗ꯭ꯔꯦ ꯁꯥ. ꯌꯦꯁ ꯁꯔ. ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ.